masa masa yanaduna court marriage certificate su register tawduna leijarabani makoi animake case asigi matangda asumba wayel phangnanaba police amadi court ta case asi chatharibani. All Manipur Intellectual Youth Forum 𝗵𝗶𝗷𝗶 Assistant General Secretary ni haiba 𝗵𝗶𝗆 miyoi amana print amadi electronic media ki khuthangda achum aran masak khangtana lilong bazar dagi MD Tamijur Rahman apokpa alhas Anwar Alibu yumpham yaodana amukta thokhidriba mawongda video viral oihangani haina kihallakle blackmail toubire haiba maral kya sheerakpa laibak theebani miyamna thajabiganu haina mayamba Taj Mahal na appeal tourakli. Wafam asing asi lilong bazar da laiba MD Tamijur gi yumda pangthokpa paumi singa unaba amada Taj Mahal na phongdokhibani. Mahang na hai 𝗬𝗵𝗷𝗶 hingjariba mahaki manang nupada sheerakliba maral asi lamdam asida leiriba achum aran 𝗬𝗵𝗷𝗶 club organization legal authority singna achumba wayel phanganbiu haidi. Masa masa yanaduna court marriage certificate su register tawduna leijarabani makoi animake case asigi matangda asumba wayel phangnanaba police amadi court ta case asi chatharibani matang asida baseless oiba badnam tawsinbirakpa amadi achummaran khangdana paisa lauthokpigraba matungda hekta yani haiduna badnam pisinbiba gi chatnabisi amuktangdi miyamna miyeng changsinbiraga asumba wayel phanghanbiu haibadu ai mayamni mafamda ai request